Similis and Biren Singana Tagalog video footage and Galuna Mayam Tamzaramge situation Siamna alarming ore. Forest degradation Taubana Maram Werakana environments Adukimatic Yamna Satina affected ore hadi. Aduga Hari Basigi video systems to Uriba, Saint River Patuba Mayam Singasi, lakes, Amasum rivers in the Tasingaduri Binanisu, Similis and Biren Singana Tagalog post as in a supali. Atopa Tazaning or Dipa Paw, Manangarang Impal Dimapur Lambigi, Tadubi area the Dimapur, Romdegi, Gihupu Duna Lakpa, Tatatrak am accident talk to the Lokada, Tasin Kibidi Tatatrak Adugi, Handyman, Tiba Kangdana, Lerakpadu Nasiayuk, Tadubi Amadi, Makan Biles, Aniki Marak Taliba, Lokhandegi, Asibaksang when a Fangle, Hadian Su Paw Manafung directly, Naharol Gitaudang the Funkipa Paw Krana, Andy. Mangsatabam attack Torambagi Tawong condemn Tawi Punya Hyundai Honda Toyota Masum Kia EG proprietor Andy Mongsatabam na Maki stop sing Sarona Humdra Mart Furong Luina Tamai Banjum Nam Lekai the Liba Integrated Women's and Children's Development Center Amasum Sideline Gi stop sing the physical attacks at Tarambagi Tawong the Youth Forum for Protection of Human Rights na condemn Tawi Hari Forum Sigistero Lamana Harivana Integrated Women's and Children's Development Center IWCDCAC Nupi Angang Drug Abuse Amasum HIV AIDS Kilam the Say Kuntrarum Tabak Daudun Lakliba Registered Organization Amani Hawkiba April Kuntragi Ayupung Mapan Gamini Tragamarum Tabamatamda Tamay Banjum Nam Laikai the Leba IWCDC Office Key Premises da Endi Mangsatabam na Maki stop single Lunana, Sanglactuna, Tugaye Kaitoramba, Masum Center Aduginupa, Masum Nupi stop sing, Fusay Bigi Tawong Sataram Kiba, Aikoina, Nupi stop sing Adugi, Mobile Munana Buhonavada, Mokut, Light Take Bugalunana, question Duna Tamadanatana, say Tang Bigi Tawong as Sataram Kip, Lunana, Client Amasum stop sing Adu Atuba the Mapamadu Hong Doctor Bataravadi, Apabu Oiroi Hanaki and Kangan Bigi Tawong as Sataram Kip. Makoina Fusay Bigi Tawong Kasa Taramba Duda Kudaki Oina medical attention Matautare Aduga Stop Kara Amana Kong Tabak Kud Amasum Maigi Mapam Kiara Aso Opananki Nupi Stop Amana Arapa Singi Zagara Purga Kian Kangan Bigi Tawong Sing Sataramba Selectivini Any Maxatabam Tawong Si Forum Masina Akan Mamona Kandim Tawilo and Hiramasida Minister DGP Social Welfare Minister na Kudak the Miang Sang Duna Nupi Masm Angang Sing Matakta Crimes at Ribising as if Fana Navadabi Tauri Hainesu Paus na Fundorakli Ireba Poxy the Funkiba Pomana North Korea the Ahanbo COVID-19 Sandorakli Lockdown Kudak the Laukre North Korea nga si ahanbo na COVID-19 levado da sandokle hay na confirm to kre duga loina na khwaidigi sathiba national emergency hay duna lebak sin matungna lockdown to kre state media na phongdorok gi matungina Pyongyang da Omicron variant ki case ama thengne hari ahanbo oina North Korea na COVID infection laide hay na lauthorakpa si malem gi oina vaccination gi mateng lau hay ba yadana makhoi gi ngam khaising thingjin duna lebado di asabu khudong sa da ba mo oiga dawri Mars tha phaw the COVID-19 gi report laikidi haina World Health Organization phongdorakli amadi North Korea na singbada vaccine kap khibagi official record amata laiti hairi KCNA news agency na phongdorakpada state ki oina khwaidi gi sathiba emergency case ama thokle laisat adu sandorakpana makoigi epidemic thingnaba body singda athuba mongda singnarakpa ama thengnari Sahi ani subna makoy na English nga niga kunge February thadagi leba adubo ngak senduna lakpani hari Pyongyang da leba miyoy singdigi me nipan da laukiba sample singda thengnakibadi lehau leibaga loinana Omicron virus ki subvariant BA.2 haina khangnabadu thengnaki hari aduma pu authority na infection adu kadaidagi lakpo oiramgani haibigi matangdadi work from amata phongdokide atopa thaudang se phongna phongkiba mana Finland na NATO the yaw the Russian Laman Kungani Kian Kre Finland NATO the York Patolabadi Russian Laman Kungani Kian Kre an official report Amagimatung in a Fondorakli Russia Foreign Minister Gimaki Gipi statement Amada Haribadi Finland Karigumba NATO membership where Patolabadi Levak Mashel Gimarak the Lainariba Marida Satina Akai Patokani Loinana Awang Tang Europe the security Amaditang do Laita Pibam the Akai Akan Hadi Masigi mamangda Finland gi president amadi prime minister na leba sibu thinthaba tawdana NATO gi membership apply tawna ba taksingkre
Russia Ukraine landa sinkraba matung tarakpada NATO membership yaunaba honabada Finland bu laiba dugi miyamna support tawribani Russia amadi Finland laiba ani asi kilometer lising amaga sahum ngamkai paringlone adubu Russia ga yengthinabagi thawong ama lakadoriba du yenglaga Finland kuiraba matamasi NATO da yaudana lairakibani Finland nomaizing numita NATO da yaunki damakta formal oina announce tawragani haibisida thajaba lairi Finland gi parliament amadi atop political figures singa kupna khanaba matung tarakpada wareba du lorakibani Sweden gi oina sunumaizing numita NATO da yaunabigi phirebadu lautholagani hairibani NATO gi secretary general Jens Stoltenberg ana hakibida Sweden amadi Finland bu NATO gi membership ohenabigi process adu athuba matamna paikhalagani Russia nadi Finland gi thawong atu leba dugi foreign policy da haksina ahong balakpani lawi hainasu paus na phongdorakli loisilakpo ina hoyelan pausi phongno phongwa paung tang myam na thamjaramge minister nemsakip gen gi mingde agricultural amadi non agricultural land amata lairamdre Manipur miyam gi mute singilan thum khangminasi tarakamathoi minister nemsakip gen khomjinba Dr Khaidem athoba adubo Nemsakip gengi asset ki gross total value di lupa lak nifu mariga lising marfuga satrika kunoiki haukiba February ma di March tangka ani thona pangthokiba taragani thu suba Manipur Legislative Assembly mikal yang kai kangpopi Assembly constituency da BJP gi mere boiduna mai paglakraba matung anauba lengak sida Textiles, Commerce and Industries amasung cooperation gi thabak puri bi Minister Nemsakip gen se yang kai taru Southern Hills West kangpopi gi manung sana leiba Gunfaizang village taliba semakip gen gi loina bini makumza English ngamaga samapan marfuga mapanda Assam gi Tezpur Mission Hospital dagi diploma in nursing GNM tamna ki hari Mikhal gi mangoina na magna returning officer da pisin kiba nomination paper ga loina kiba affidavit singda mention bigi matungina Mikhal mamangda maki khutta sel loina lupa la amaga lising kuntra lekhi loina na maki mapureba semakip gen gi muhutana sel loina lupa lising humfu lekhi Maki HDFC gi account sayesi gi February 3 February subnagi lupa saniga nipa lekhi ani suba SBI gi account kumza English ngani ga kunga mathoi gi August kunga mathoi fawd lupa lakh kunga mathoi ga lising nifuga mathoi ga samriga marfuga taruk lekhi ahum subada SBI account sayesi gi February ama fawda fixed deposit oina lupa lakh tara lekhi mari subada SBI account sayesi gi February 3 fawda lupa lising marfuga mari ga subnagi kunga taruk lekhi Mga subada election expenditure gi SBI da hangkibe account na sayesi gi February mari faw da lupa lising mga lekhi hari loina na maki mapureba semakip gen gi oina SBI gi account sayesi gi February mari faw da lupa crore ani ga lakh tara humda ga lising tara ga mga ga samaga humdra ga mapal lekhi hari maki investment oina Max Life Insurance policy da premiums amount oina lupa lising taraga mga ga sanipan ga taraga mga gi record lairi loina na kumza English ngani ga taraga turuk sorok na lupa lak mari ga lising humdrarom oigadaba Maruti Gypsy ama lekhi maki mapuro bigi mingda na kumza English ngani ga taraga nipan sorok na lupa lak kuntra ga mga rom oigadaba Ford Endeavors ama lekhi hari mari suba Nemsakip gen gi mingda sorok na lupa lak ama rom oigadaba tola 2.5 ki sanalai aduga maki mapuro bigi mingda na sorok na lupa lising yang kai rom oigadaba tola ama gi sanalai hari Minister Nemsakip gen gi oina gross total value si lupa lak nifuga mariga lising marfuga satreka kunoiki aduga maki mapuro bigi na gross total value si lupa crore aniga lak nifuga mapanga lising kunga mga ka samaga humdraga mapan oiki hari Handaki lenga sida Textiles, Commerce and Industry Department and Cooperation Department sing pariba Minister Nemsakip gen gi mingde agriculturals non-agricultural gilam amadi commercial buildings amata leiti haina affidavit aduda pali adubo residential building di Delhi gi Gautam Nagar square feet samri ga yankai chawba mafam ama lei hari maki grand total of liabilities na lupa lak mga ga lising humfu ga treka sumnagi marfu oidi loina na maki kumza English ngani ga kundagina kunga mathoi gi lost income tax return file gi record ki matungina total income asi lupa lak kuntra ga mathoi ga sumnagi lising mari ga song yang kai oiki maki oina pending criminal case su amata laiti haina su affidavit ki sirol dur makhata na palli du hausigu nadi matang se lusin jarage pathok sagi du soi ki blan ki kya yaros memnang pigini ana update ngamine sen thank you